ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯗꯨ ꯀꯣꯔꯠꯇ ꯍꯌꯦꯡ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯒ꯭ꯔꯦꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯅꯕꯗ ꯃꯌꯥꯝꯗꯣ ꯐꯅ ꯊꯦꯡꯂꯐꯥꯎ ꯉꯥꯏꯅꯩ꯫ ꯔꯤꯁꯤꯁꯨ ꯂꯩꯔꯤ ꯂꯩꯅꯥꯒ ꯄꯨꯟꯅ꯫ ꯆꯣꯛꯊꯔꯕ ꯃꯁꯥꯗꯣ ꯌꯦꯡꯍꯜꯂꯤ ꯂꯩꯅꯥꯕꯨꯁꯨ ꯔꯤꯁꯤꯅ ꯀꯨꯞꯅ꯫ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯃꯇꯥꯡꯗꯨꯗꯅꯤ ꯒ꯭ꯔꯦꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯣ꯫ ꯅꯥꯎꯕꯅ ꯍꯥꯟꯅ ꯎꯔꯛꯏ ꯃꯆꯦꯅ ꯃꯁꯥ ꯂꯦꯡꯂꯛꯄꯗꯣ꯫ ꯃꯈꯣꯡ ꯐꯖꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯊꯥꯡꯕꯁꯨ ꯉꯝꯗ꯭ꯔꯤꯕ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯐꯤꯡꯅ, ꯑꯗꯨꯒ ꯄ꯭ꯔꯞ ꯃꯆꯦꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ "ꯏꯆꯦ!" ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯐꯨꯛꯄꯨ ꯍꯧꯒꯠꯅꯩ꯫ ꯅꯥꯎꯕꯅ ꯐꯤꯡꯅ ꯀꯧꯔꯛꯄꯗꯣ ꯇꯥꯕꯗ, ꯑꯗꯨꯒ ꯃꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯨꯀꯥꯁ ꯃꯥꯡ ꯊꯥꯏ꯫ ꯂꯩꯅꯥꯁꯨ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯍꯧꯁꯥꯒꯨꯝ ꯐꯠ ꯐꯠ ꯇꯧꯕꯗꯨ ꯉꯝꯗꯦ꯫ ꯔꯤꯁꯤꯅ ꯁꯝꯃꯤ꯫ "ꯇꯞꯅ ꯇꯧ, ꯑꯩꯒ ꯇꯞꯅ ꯆꯪꯁꯤ꯫ ꯇꯨꯅꯤ ꯕꯦꯝ, ꯅꯪ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯜꯂꯤ, ꯐꯤꯡꯒꯅꯨ." ꯂꯨꯔꯦꯝꯕꯤꯅ, "ꯁꯥꯔ, ꯑꯩ ꯁꯝꯃꯨꯔꯥ?" "ꯑꯩ ꯇꯧꯔꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯪꯉꯣ ꯅꯪꯁꯨ." ꯃꯌꯥꯝꯗꯣ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯅꯥꯎꯕꯗꯤ ꯃꯆꯦꯗ ꯀꯞꯇꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ "ꯆꯦ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯒ꯭ꯔꯦꯁꯤ ꯅꯤꯟꯖꯥꯅꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯥ? ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯑꯩ ꯀꯌꯥꯝ ꯀꯞꯄꯤ ꯈꯪꯕ꯭ꯔꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯦ ꯀꯧꯕ ꯐꯥꯎ ꯈꯨꯝꯗꯕꯅꯤ ꯅꯪ꯫ ꯏꯃꯥꯗꯁꯨ ꯄꯥꯎꯁꯨ ꯍꯥꯏꯗꯦ꯫ ꯏꯆꯦ ꯍꯜꯂꯛꯄ ꯏꯃꯥꯗꯤ ꯉꯥꯏꯔꯝꯈꯤꯅꯤ, ꯄꯥꯎꯁꯨ ꯇꯥꯗꯕꯅꯤꯅ ꯏꯃꯥꯗꯤ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯉꯝꯒꯅꯤ." ꯒ꯭ꯔꯦꯁꯤ ꯏꯁꯣꯟ ꯁꯣꯜꯂꯒ ꯈꯣꯟꯖꯦꯜꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ "ꯅꯥꯎꯕ, ꯇꯥꯅꯤꯡꯗꯦꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯩꯁꯦ ꯁꯤꯔꯅꯤ ꯀꯥꯏꯅ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯒ꯭ꯔꯦꯁꯤ ꯅꯤꯟꯖꯥꯅꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕ ꯍꯧꯅꯕ꯭ꯔꯣ? ꯄꯛꯇꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯞꯄꯨꯁꯣ꯫ ꯅꯁꯛꯇꯨꯒ ꯀꯞꯄꯤꯅꯦ ꯇꯧꯔꯤꯗꯣ ꯃꯤꯠ ꯌꯥꯝ ꯅꯥꯏ, ꯌꯦꯡꯅꯤꯡꯗꯦ." ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯍꯥꯟꯅꯒꯤ ꯒ꯭ꯔꯦꯁꯤ ꯑꯣꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗ ꯁꯣꯔ ꯅꯦꯅꯥ ꯇꯥꯅ ꯍꯣꯜꯂꯒ ꯃꯃꯣꯟ ꯂꯣꯏꯅ ꯅꯣꯛꯈꯤꯕꯅꯤ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯖꯈꯤꯕ ꯂꯨꯀꯥꯁꯁꯨ ꯅꯣꯛꯈꯤꯕꯅꯤ ꯒ꯭ꯔꯦꯁꯤꯒꯤ ꯃꯇꯧꯁꯤꯗ꯫ ꯅꯥꯎꯕꯅ, "ꯅꯥꯕ ꯐꯥꯎꯗꯤ ꯂꯦꯞꯅ ꯅꯥꯕ ꯐꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯤꯟꯖꯥ ꯅꯪꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯛꯈꯤꯗꯕꯗꯨꯗ ꯀꯌꯥꯝ ꯋꯥꯅꯩ, ꯀꯌꯥꯝ ꯀꯞꯅꯩ ꯅꯪꯅ ꯈꯪꯄꯣꯠꯇꯦ꯫ ꯏꯕꯥꯏꯒꯁꯨ ꯌꯥꯝ ꯀꯞꯈ꯭ꯔꯕꯅꯤ." ꯋꯥ ꯐꯥꯎꯕ ꯉꯥꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯨꯀꯥꯁ ꯅꯥꯎꯕꯒꯤ ꯋꯥꯇꯥꯗꯨꯗ ꯃꯃꯥꯏ ꯉꯥꯡꯁꯤꯟ ꯐꯠ ꯌꯦꯡꯂꯛꯏ ꯃꯌꯥꯝꯗꯨꯗ, ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ꯫ ꯒ꯭ꯔꯦꯁꯤꯁꯨ ꯉꯁꯥꯏꯈꯩ ꯎꯔꯨꯗꯦ, ꯌꯦꯡꯂꯛꯏ ꯂꯨꯀꯥꯁꯇ꯫ ꯃꯣꯏꯕꯨꯡ ꯃꯥꯟꯕꯁꯤꯅ ꯀꯞꯄꯤꯕ, ꯁꯨꯔꯕꯨ ꯇꯥꯕ꯭ꯔꯣ? ꯗꯅꯤꯌꯦꯜ, ꯅꯪ ꯀꯦꯃꯦꯔꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ? ꯅꯃꯥꯟꯅꯕꯁꯤꯅ ꯀꯞꯄꯗꯣ ꯔꯦꯀꯣꯔꯠ ꯂꯧꯕꯤꯍꯧꯅꯕ, ꯄꯥꯎꯗ ꯍꯥꯞꯅꯤꯗꯅ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯂꯥꯏꯚ ꯇꯧꯖꯅꯤ, ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯕꯤగ్ ꯐꯦꯟ ꯍꯥꯏꯗꯅ꯫ ꯂꯨꯀꯥꯁꯅ, "ꯁꯤꯔꯨꯕꯗꯩ ꯍꯜꯂꯛꯄ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯖꯦꯂꯁ ꯑꯣꯏꯁꯤꯜꯂꯛꯏꯗꯨꯅ ꯀꯩꯒꯤ?" ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯅ ꯒ꯭ꯔꯦꯁꯤ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ꯫ "ꯑꯁꯤꯕꯒꯤ ꯂꯥꯏꯗꯨꯅꯅꯦ, ꯑꯩꯁꯦ ꯁꯤꯈ꯭ꯔꯗꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯍꯧꯗꯣꯏꯕ? ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁꯅ ꯀꯅꯥꯅ ꯉꯥꯛꯄꯤꯗꯣꯏꯕꯅ ꯒꯦꯠꯇꯒꯤ ꯃꯦꯖꯤꯛ ꯇꯣꯡꯍꯜꯂ ꯊꯤꯟꯕꯤꯔꯛꯑꯕ꯫ ꯑꯩꯅ ꯁꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯋꯥꯔꯧꯔꯕꯣ? ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯔꯔꯣꯏ ꯑꯩꯗꯤ." ꯂꯨꯀꯥꯁꯅ, "ꯍꯩ ꯑꯉꯥꯎꯕꯤ, ꯅꯆꯤꯟꯗꯨꯗ ꯄꯜꯍꯩꯗꯕ ꯋꯥꯗ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯨꯡ ꯈꯔ ꯂꯩꯈꯤꯕꯗꯨꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯪꯅ ꯈꯪꯕꯤꯗꯧꯁꯨ ꯅꯠꯇꯦ." ꯂꯨꯔꯦꯝꯕꯤꯅ ꯐꯠꯇꯠꯈ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯒ꯭ꯔꯦꯁꯤꯗꯨ ꯋꯥ ꯉꯥꯡꯕ ꯅꯪꯍꯟꯗꯦ, ꯄꯥꯎꯈꯨꯝ ꯄꯤꯍꯟꯗꯦ꯫ "ꯅꯪ ꯅꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯅꯥꯕ ꯃꯥꯅ ꯂꯩꯌꯨ, ꯀꯩꯗꯧꯒꯦ? ꯅꯣꯡꯃꯩꯅꯅꯦ ꯄꯥꯜꯂꯤꯁꯦ ꯅꯪꯁꯦ, ꯀꯩ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ?" ꯒ꯭ꯔꯦꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯂꯩꯅꯥꯒ ꯔꯤꯁꯤꯒꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯒ꯭ꯔꯦꯁꯤ." ꯋꯥꯖꯣꯏ ꯉꯥꯡꯂꯝꯕ ꯅꯨꯄꯤꯗꯣ ꯂꯩꯅꯥ ꯎꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯃꯔꯥꯏꯕꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯔꯕꯤ ꯃꯃꯥꯟꯅꯕꯤ ꯃꯥꯒꯤꯗꯃꯛꯅꯤ꯫ ꯃꯥꯅ ꯉꯁꯤ ꯊꯧꯅꯥ ꯐꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯀꯠꯊꯣꯛꯂꯨꯔꯤꯕ꯫ "ꯂꯩꯅꯥ, ꯂꯥꯛꯑꯣ, ꯁꯤꯗ ꯂꯥꯛꯑꯣ." ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯅꯥꯀꯟꯗ, ꯑꯗꯨꯒ ꯒ꯭ꯔꯦꯁꯤꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯩꯅꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯕ ꯊꯨꯅ ꯐꯔꯣ. ꯑꯩꯒꯤꯗꯃꯛ ꯅꯪ ꯌꯥꯝ ꯋꯥꯃꯟꯈ꯭ꯔꯦ. ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯪꯕꯨ ꯊꯥꯒꯠꯀꯗꯕꯅꯣ ꯑꯩ ꯈꯪꯗꯦ ꯒ꯭ꯔꯦꯁꯤ. ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯋꯥꯍꯩ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ. ꯅꯪ ꯅꯥꯒꯅꯨ, ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯒꯅꯨ." ꯒ꯭ꯔꯦꯁꯤꯅ, "ꯑꯁ, ꯀꯞꯀꯅꯨꯕ. ꯁꯨꯝ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ? ꯅꯣꯡꯃꯩ ꯃꯔꯨ ꯊꯨꯠ ꯂꯥꯎꯕ ꯑꯃꯅ ꯄꯥꯟꯕꯗ ꯒ꯭ꯔꯦꯁꯤꯁꯦ ꯀꯩꯁꯨ ꯁꯤꯔꯣꯏ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯟꯊꯁꯟꯕꯅꯦ ꯑꯩꯅ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ. ꯍꯧꯒꯠꯂꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯣ? ꯆꯦꯟꯕ ꯉꯝꯅꯤꯌꯦ ꯑꯩ, ꯌꯦꯡꯒꯦꯔꯥ?" ꯃꯌꯥꯝꯗ ꯑꯃꯨꯛ ꯋꯥ ꯅꯣꯛꯊꯣꯔꯛꯂꯤ꯫
ꯔꯤꯁꯤꯗꯣ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯃꯥ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ ꯒ꯭ꯔꯦꯁꯤ ꯅꯥꯕ ꯊꯨꯅ ꯐꯔꯒꯅꯦ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯅꯃꯥꯟꯅꯕꯤ ꯀꯞꯆꯦꯠꯄꯤꯁꯦ ꯄꯨꯔꯒ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯅꯈꯣꯏ ꯁꯨꯅ ꯂꯩꯇꯕꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯂꯩꯅꯥꯅ ꯃꯇꯝ ꯈꯔ ꯌꯥꯎꯗꯕꯗꯣ ꯁꯥꯔ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯁꯤ ꯅꯣꯛꯏ ꯅꯪꯒꯤ ꯋꯥꯆꯣꯏꯁꯤ ꯁꯦꯀꯦꯟ ꯈꯔꯗꯤ ꯂꯦꯞꯄꯨꯗꯅ ꯑꯅꯥꯕ ꯃꯥꯟꯗꯦ ꯑꯗꯣ ꯊꯨꯅ ꯐꯔꯣꯀꯣ ꯑꯩꯕꯨꯗꯤ ꯐꯔꯅꯤꯗ ꯑꯗꯣ ꯂꯩꯅꯥꯁꯦ ꯁꯥꯔ ꯄꯨꯕꯤꯈ꯭ꯔꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯒ ꯂꯥꯛꯄꯤꯅꯤ ꯁꯥꯔꯒꯤ ꯅꯥꯛꯇ ꯊꯝꯂꯒ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯑꯩ ꯂꯨꯍꯣꯡꯕ ꯂꯥꯛꯅꯤꯡꯉꯤ ꯀꯤꯔꯒ ꯂꯨꯔꯦꯝꯕꯤꯒ ꯄꯨꯟꯅ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯉꯁꯤꯀꯣ ꯁꯥꯔ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯟꯕꯤ ꯒ꯭ꯔꯦꯁꯤꯅꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯃꯗꯨꯗ ꯂꯩꯅꯥꯗꯣ ꯈꯖꯤꯛ ꯏꯀꯥꯏꯈ꯭ꯔꯗꯅ ꯃꯃꯥꯏꯗꯣ ꯊꯝꯐꯝ ꯈꯪꯂꯨꯗꯦ ꯔꯤꯁꯤ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯅꯣꯛꯂꯒ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯂꯨꯀꯥꯁꯅ ꯁꯠ ꯍꯥꯏꯔꯛꯏ ꯑꯔꯥꯡꯐꯝ ꯑꯣꯏꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯍꯩꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯒꯤꯁꯨ ꯈꯟꯅꯁꯤ ꯂꯨꯍꯣꯡꯕꯗꯣ ꯏꯕꯥꯅꯤꯒꯤꯁꯨ ꯈꯔ ꯁꯤꯜꯂꯨꯗꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯏꯀꯥꯏꯕ ꯈꯔꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯃꯥꯡ ꯑꯣꯏꯔꯁꯨ ꯉꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔ ꯅꯥꯎꯕ ꯅꯥꯎꯕꯅ ꯌꯥꯔꯣꯏꯗ ꯀꯥꯏꯗꯩꯅꯣ ꯏꯆꯦꯒ ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯣꯏ ꯑꯩ ꯏꯆꯦ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕꯒ ꯌꯥꯈꯤꯔꯣꯏ ꯂꯨꯀꯥꯁꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯅꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯒ꯭ꯔꯦꯁꯤꯅ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯇꯥꯕꯗ ꯁꯥꯔꯒꯤ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯝꯃꯅꯤꯌꯦ ꯂꯦꯝꯗꯕ ꯊꯕꯛꯇꯣ ꯍꯦꯛꯇ ꯇꯧꯋꯦꯕ ꯏꯀꯥꯏꯖꯕꯅ ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯟꯕꯤꯕꯗ ꯁꯥꯔ ꯂꯩꯅꯥꯁꯦ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯜꯂꯤ ꯄꯨꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯉꯥꯎꯕ ꯌꯥꯝꯃꯤ ꯂꯩꯅꯥ ꯆꯠꯂꯣ ꯅꯪ ꯄꯣꯊꯥꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯔꯤꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯃꯁꯥ ꯁꯣꯜꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯄꯨꯈ꯭ꯔꯒꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯐꯔꯣꯀꯣ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯍꯥꯟꯅꯒꯤ ꯒ꯭ꯔꯦꯁꯤ ꯑꯣꯏꯍꯜꯂꯣ ꯒ꯭ꯔꯦꯁꯤꯅ ꯑꯗꯣ ꯁꯥꯔ ꯀꯣꯔꯠꯇ ꯑꯩ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤꯀꯣ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯅ ꯂꯩꯕꯗꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯁꯤꯗꯒꯤ ꯌꯦꯡꯗꯣꯏꯅꯤꯀꯣ ꯅꯥꯎꯕ ꯃꯔꯨꯝ ꯁꯣꯜꯂꯤ ꯁꯤꯕꯨ ꯅꯥꯔꯤꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯈꯤꯗ꯭ꯔꯦ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯒꯠꯍꯜꯂꯤ ꯕꯦꯝ ꯆꯠꯁꯤ ꯑꯃꯨꯛ ꯂꯥꯛꯈꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯒ꯭ꯔꯦꯁꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯀꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯂꯨꯍꯣꯡꯕꯗꯣ ꯀꯥꯎꯅꯤꯀꯣ ꯁꯠ ꯁꯠ ꯇꯧꯁꯤ ꯀꯣ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯝꯂꯦ ꯑꯅꯤꯗꯣ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯂꯨꯔꯦꯝꯕꯤꯅ ꯃꯇꯦꯛ ꯑꯃ ꯊꯤꯜꯂꯨꯏ ꯑꯗꯨꯒ ꯆꯪꯉꯛꯂꯦ ꯃꯥꯁꯨ ꯅꯁꯥꯗꯣ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯒꯦ ꯒ꯭ꯔꯦꯁꯤꯅ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯁꯥꯅꯝꯕ ꯍꯥꯏꯕ ꯃꯌꯥ ꯌꯥꯎꯗꯕ ꯍꯨꯏꯗꯣ ꯅꯨꯡꯅ ꯊꯥꯔꯝꯗꯕꯗꯣ ꯑꯩ ꯑꯗꯨ ꯌꯥꯝ ꯆꯥꯛꯑꯦ ꯂꯨꯔꯦꯝꯕꯤ ꯏꯕꯥꯅꯤꯁꯨ ꯍꯌꯦꯡ ꯀꯣꯔꯠꯇ ꯆꯠꯁꯤ ꯁꯥꯅꯝꯕꯗꯣ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯐꯨꯍꯧꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯔꯣꯏꯕ ꯅꯥꯎꯕꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯑꯩꯅ ꯃꯥ ꯐꯨꯅꯤ ꯍꯥꯏꯗꯅ ꯁꯤꯡꯗꯅ ꯂꯩꯔꯛꯏꯁꯦ ꯑꯩ ꯄꯥꯞ ꯄꯨꯗꯧ ꯃꯥꯜꯂꯦ ꯃꯄꯣꯛꯁꯦ ꯃꯥ ꯍꯦꯛ ꯐꯨꯍꯧꯗꯕꯗ ꯂꯨꯀꯥꯁꯅ ꯒ꯭ꯔꯦꯁꯤ ꯅꯪ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯒꯦꯔꯥ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯤ ꯌꯥꯝ ꯃꯥꯟꯗꯕ ꯋꯥꯐꯥꯎ ꯏꯔꯦꯟꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ ꯁꯤꯔꯤ ꯅꯈꯣꯟꯗꯨꯒ ꯉꯥꯡꯂꯤꯗꯣ ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯅꯪꯁꯨ ꯐꯖꯅꯗꯤ ꯌꯦꯡꯁꯤꯜꯂꯤꯍꯦ ꯑꯩꯉꯣꯟꯗ ꯂꯨꯔꯦꯝꯕꯤꯅ ꯌꯥꯔꯦꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯗꯣꯛꯇꯔꯁꯨ ꯂꯥꯛꯇꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯋꯥꯔꯤ ꯇꯧꯔꯛꯏꯁꯦ ꯒ꯭ꯔꯦꯁꯤ ꯌꯦꯡꯕ ꯗꯣꯛꯇꯔꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯉꯥꯎꯕ ꯃꯥꯜꯂꯦ ꯄꯦꯁꯦꯟꯒ ꯗꯣꯛꯇꯔꯒ ꯌꯥꯝ ꯑꯝꯍꯥꯅꯤ ꯒ꯭ꯔꯦꯁꯤꯗꯨ ꯄꯩꯔꯞ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯈꯛ ꯂꯩꯕꯗꯨꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕ ꯗꯦꯅꯤꯌꯦꯜꯗꯣ ꯎꯔꯛꯂꯤ ꯂꯨꯔꯦꯝꯕꯤꯅ ꯗꯦꯅꯤꯌꯦꯜ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯗꯨꯅ ꯋꯥꯔꯕꯣ ꯗꯦꯅꯤꯌꯦꯜꯅ ꯋꯥꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯒ꯭ꯔꯦꯁꯤꯅ ꯅꯪꯒꯤꯅ ꯀꯔꯤꯅꯣ ꯗꯦꯅꯤꯌꯦꯜꯁꯨ ꯁꯠ ꯍꯥꯏꯗꯣꯔꯛꯏ ꯒ꯭ꯔꯦꯁꯤ ꯅꯪꯒꯤꯁꯨ ꯂꯨꯀꯥꯁ ꯂꯩꯔꯦ ꯂꯩꯅꯥꯒꯤꯁꯨ ꯁꯥꯔ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯔꯦꯝꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯃꯣꯏꯗ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯀꯦꯕꯨ ꯇꯧꯏ ꯗꯦꯅꯤꯌꯦꯜꯒꯤ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯨꯔꯦꯝꯕꯤꯁꯨ ꯇꯤꯡꯉꯛ ꯗꯦꯅꯤꯌꯦꯜꯗ ꯌꯦꯡꯉꯤ ꯃꯃꯤꯠꯁꯨ ꯑꯔꯩ ꯈꯦꯂꯥꯎꯊꯣꯔꯛꯂꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ
ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯕꯁꯦ ꯏꯆꯝ ꯍꯦꯛ ꯆꯝꯅ ꯂꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯊꯃꯣꯏꯗ ꯂꯣꯠꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯦ ꯒ꯭ꯔꯦꯁꯤꯗ ꯅꯣꯛꯊꯣꯔꯛꯏ ꯑꯅꯥꯕꯒ ꯀꯥꯎꯏ ꯃꯥ ꯂꯨꯔꯦꯝꯕꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯛꯃꯛ ꯁꯥꯒꯠꯂꯛꯏ ꯏꯀꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯗꯤ ꯁꯥꯎꯒꯠꯂꯛꯇꯦ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯐꯝ ꯈꯪꯗꯕ 이hulꯅꯤ ꯐꯥꯎꯔꯤꯕꯗꯣ ꯗꯅꯤꯌꯦꯜꯅ ꯑꯃꯨꯛꯁꯨ ꯂꯨꯔꯦꯝꯕꯤ ꯅꯪ ꯁꯥꯎꯅꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯀꯨꯏꯔꯦ ꯑꯩꯅ ꯇꯥꯟꯖꯥ ꯑꯃ ꯐꯪꯅꯕ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯥꯛꯏꯁꯦ ꯅꯪꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯣꯠꯅ ꯌꯦꯡꯖꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯎꯕꯤꯗꯕꯩ ꯋꯥꯅꯤ ꯂꯨꯔꯦꯝꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯗꯅꯤꯌꯦꯜꯕꯨ ꯑꯃꯨꯛꯇꯪ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯨꯔꯥꯟꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯗꯅꯤꯌꯦꯜ ꯅꯣꯛꯏ ꯑꯣꯏꯖꯔꯒꯦ ꯏꯁꯥꯅ ꯌꯥꯔꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯍꯥꯏꯌꯨ ꯍꯨꯔꯥꯟꯕ ꯈꯛ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏꯅ ꯄꯥꯝꯖꯗꯦ ꯂꯨꯀꯥꯁ ꯒ꯭ꯔꯦꯁꯤ ꯆꯞ ꯃꯥꯟꯅꯅ ꯌꯥꯔꯦꯗ ꯅꯥꯎꯕ ꯀꯥꯔꯟ ꯐꯨꯔꯛꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯕꯁꯤ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯃꯥ ꯑꯉꯥꯎꯕꯤꯗꯨꯗ ꯄꯥꯎ ꯄꯤꯕ ꯌꯥꯔꯅꯤ ꯏꯆꯦ ꯅꯤꯡꯖꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯂꯨꯀꯥꯁꯅ ꯅꯥꯎꯕ ꯗꯤꯁꯆꯥꯔꯖ ꯇꯧꯕꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦꯗꯅ ꯒ꯭ꯔꯦꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯔꯤ ꯑꯅꯥꯕꯗꯨꯅꯕꯨ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯕ꯭ꯔꯥ ꯂꯨꯀꯥꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯣꯡꯐꯝ ꯑꯅꯤ ꯍꯟꯗꯣꯛꯏ ꯅꯥꯎꯕꯁꯨ ꯑꯗꯨꯉꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯦ ꯃꯥꯁꯨ ꯁꯥꯎꯔꯛꯏ ꯏꯕꯥꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯌꯥꯔꯣꯏ ꯏꯆꯦ ꯂꯨꯍꯣꯡꯈꯤꯕꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯅ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯤ ꯌꯥꯈꯤꯔꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯅꯥꯎꯕꯒꯤ ꯋꯥꯇꯥꯗꯨꯗ ꯋꯥꯔꯝꯕ ꯋꯥꯈꯜꯁꯨ ꯏꯪꯈ꯭ꯔꯦ ꯇꯞꯊꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯟꯅꯈꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯅꯠꯇꯕ ꯇꯁꯦꯡꯕ ꯃꯤꯅꯣꯛ ꯅꯃꯥꯏꯊꯣꯡꯗ ꯄꯣꯡꯅ ꯂꯩꯇꯦꯡꯈꯤꯕꯅꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯅꯤ ꯃꯔꯥꯜꯅ ꯌꯣꯝꯂꯕ ꯐꯦꯃꯤꯂꯤꯗꯣ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯀꯅꯥꯒꯤꯁꯨ ꯒ꯭ꯌꯥꯟ ꯂꯩꯈꯤꯗꯦ ꯔꯤꯁꯤꯅ ꯃꯐꯝꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯂꯣꯌꯔ ꯑꯃ ꯑꯣꯏꯅ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯇꯦꯟꯇꯛꯄ ꯏꯟꯇ꯭ꯔꯣ ꯑꯗꯨ ꯇꯥꯕꯗ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯊꯃꯣꯏ ꯄꯦꯟꯅꯈꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯔꯛꯇ ꯈꯨꯕꯥꯛ ꯈꯨꯅꯈꯤꯕꯅꯤ ꯔꯤꯁꯤꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩ ꯖꯁ ꯃꯍꯥꯛꯇꯤ ꯃꯄꯨꯛꯅꯤꯡꯗ ꯂꯣꯠꯅ ꯔꯤꯁꯤꯒꯤ ꯊꯧꯅꯥꯕꯨ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯅ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯖꯁꯇꯨꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯀꯣꯔꯠ ꯑꯁꯤꯅ ꯍꯤꯌꯥꯡꯂꯝ ꯃꯔꯗꯔ ꯀꯦꯁ ꯆꯍꯤ 10 ꯃꯃꯥꯡꯗ ꯃꯤꯁꯇꯔꯤꯌꯁ ꯀꯦꯁ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯔꯤꯑꯣꯄꯟ ꯇꯧꯔꯒꯅꯤ ꯑꯃꯗꯤ ꯔꯤꯁꯦꯟ ꯃꯥꯗꯔ ꯑꯣꯐ ꯑꯍꯦꯟꯕ ꯃꯤꯁꯤꯡ ꯀꯦꯁ ꯑꯣꯐ ꯂꯩꯅꯥ ꯌꯥꯎꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯀ꯭ꯌꯨꯁꯁꯤꯡꯗꯤ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯁꯅꯝꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯕꯤꯒꯤꯟ ꯌꯣꯔ ꯁ꯭ꯇꯦꯠꯃꯦꯟꯠ ꯋꯥ ꯉꯥꯡꯅꯕꯒꯤ ꯑꯌꯥꯕ ꯂꯥꯛꯂꯕꯗ ꯔꯤꯁꯤ ꯈꯣꯟ ꯈꯖꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯒꯤ ꯖꯁꯇꯤꯁꯀꯤꯗꯃꯛ ꯆꯍꯤ 10 ꯃꯃꯥꯡꯗ ꯊꯧꯅꯥ ꯀꯌꯥ ꯐꯨꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯠꯇ ꯄꯥꯏꯕ ꯄꯩꯁꯥ ꯑꯃꯗꯤ ꯁꯛꯇꯤꯅ ꯀꯦꯁ ꯑꯗꯨꯕꯨ ꯁꯣꯜꯚ ꯇꯧꯕ ꯉꯝꯗ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯕꯤꯈꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯁ ꯂꯩꯇꯦ ꯌꯣꯔ ꯑꯣꯅꯔ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯍꯦꯟꯕ ꯃꯤꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯛ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯃꯗꯤ ꯃꯤꯁꯦꯁ ꯂꯩꯅꯥ ꯃꯤꯁꯤꯡ ꯀꯦꯁ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯔꯤ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯇꯨꯃꯤꯟ ꯊꯋꯥꯏ ꯌꯥꯎꯅ ꯈꯪꯅꯤꯡꯕꯅꯁꯨ ꯋꯥꯅ ꯉꯥꯏꯅꯔꯤ ꯔꯤꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯌꯣꯔ ꯑꯣꯅꯔ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯑꯔꯤꯕ ꯑꯃꯗꯤ ꯑꯅꯧꯕ ꯀꯦꯁꯄꯨ ꯌꯥꯟꯁꯤꯟꯅꯗꯨꯅ ꯄꯨꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯟꯐꯤꯌꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯗꯤꯀꯦꯠꯁ ꯍꯦꯜꯂꯕ ꯀꯦꯁꯄꯨ ꯅꯧꯍꯧꯅꯅ ꯔꯤꯑꯣꯄꯟ ꯇꯧꯔꯤꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯔꯤꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯁꯨ ꯁꯛꯇꯤꯗꯨꯅꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯇꯥꯃꯣꯆꯧꯕꯨꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯔꯗꯔ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯍꯥꯠꯄꯤꯈꯤ ꯑꯗꯨꯒ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯂꯦ ꯈꯪꯕꯗ ꯑꯩꯒꯤ ꯁꯣꯏꯅꯥꯏꯔꯕ ꯏꯅꯥꯎ ꯑꯍꯦꯟꯕ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯤ ꯑꯍꯦꯟꯕ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯐꯨꯇꯦꯖ ꯁꯤꯗ ꯂꯩꯖꯔꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯁꯦꯡꯅ ꯎꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯀꯪꯁꯤꯜꯂꯕ ꯏ ꯇꯩꯔꯕ ꯈꯨꯗꯥꯡꯒꯔꯤꯅꯤ ꯍꯤꯌꯥꯡꯂꯝ ꯃꯔꯗꯔ ꯀꯦꯁ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕ ꯇꯦꯁꯇꯦꯗ ꯔꯤꯁꯦꯟꯠꯂꯤ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃꯗꯤ
ꯑꯩꯒꯤ ꯕꯕꯥꯒꯤ ꯏꯒ ꯆꯥꯟꯅꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯌꯣꯔ ꯑꯣꯅꯔ ꯁꯛꯇꯤ ꯄꯥꯏꯕ ꯃꯈꯣꯏꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯑꯆꯨꯝꯕꯗꯨ ꯊꯤꯕꯗ ꯃꯇꯝ ꯀꯨꯏꯅ ꯂꯧꯈꯤꯕꯗꯨꯅꯤ ꯍꯥꯏꯖꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯖꯁꯇ ꯄꯤꯁꯤꯜꯂꯤ USB ꯗ꯭ꯔꯥꯏꯚ ꯑꯗꯣ ꯗꯤꯐꯦꯟꯁ ꯂꯣꯌꯔꯗꯣ ꯈꯣꯟ ꯋꯥꯡꯂꯞ ꯍꯥꯏꯔꯛꯏ ꯑꯃꯨꯛ ऑब्जेक्शन विटनेस लेतब वानी मसीदी योर ऑनर ऋषि ने फथली विटनेस ले मतमदुगी क्राइम ब्रांच के ऑफिसर रिटायर इबोहल अदुगा लेना डेमी सिंगर वादु हायरगा लेना गी लेफम ता ए ऋषि अदुगा मखा ताई अहेन बबु मान हाथ बने हाइना वायरल वीडियो अदुना मरम ओइरगा मयामना थाजबगी ब मिसक्तुनी अदुबु नुपीम जार से सोलोत्सिन्दुना थंबिरमनी मचे याइसनाना महा की फिरोल सेचिल्लगा प्रजा मयामदा लेनाबु अहेनबा हातकिबा मिसक ओइना उहनबिखिबनी मसिगी प्रूफ पुंबा सिनजरीबा USB ड्राइव सिदा मयेक सेंगना यावरी लेना विटनेस अमा ओइना मागी ओइबा वाफम फोंदुई अचुंबा खुदिंग लोइन हाइदुई माबु फाजलगा थंबिबगी वारी लीदुना खंगनली लेनागी वाफम सिंग अदु ताबदा डिफेंस लॉयर दो लकक लकक तौबा हौरकली ऋषि इबोहलना पिरकिबा एविडेंस सिंगदु पुखलई अैन सिजनरीबे एविडेंस सिंग असि चही कुन हेना लॉटसिलगा मतमदुगी ऑफिसर पाबुंग इबोहलना थंबिरमनी अचुंबा सिंग असिबु पुथोकनबा होनबदा पाबुंगी पुनसिबुसु सिंगनबिकी अदुबु अचुंबसिदी टेक्ता कायदा ngaktuna थंबिरमी बॉक्स तो हांगलगा येंगबदा ई तैरबा अमनबा वा रिच वॉच अमा कैसेट टेप अमगा यावरमी डिफेंस ना योर ऑनर मसिदी प्लांटेड ऑब्जेक्ट ओइरमसु याय मीबु मराल सिजनबगीदमा वाइल्ड ने यारोइदबा पोसक हुरादुना हपचिनमनी मसिबु करंबा चुमनी हाइगदोरिबनो ऋषिना सेंट्रल लैब तगी फोरेंसिक टेस्ट तौरबनी सिलसु तौरे अमदी वेरीफाइड सु ओइरबनी रिपोर्ट सिदा लेजरे डॉक्यूमेंट सिंदु जस्ट अदुदा सिने अदुगा जस्ट अदुना रिपोर्ट तो पाथोरई DNA टेस्ट कंफर्म ओइरे मदुदी ई असि विक्टिम लनसाबगा चानरे फिंगरप्रिंट असिना मिनिस्टर हेमचांदगा प्रोसीड ऋषिना मसिगी कैसेट असिदा ऐगी इमा इपाबु हात्रंगेगी वीडियो रिकॉर्डनी ऐगी बाबा अमदी मिनिस्टर हेमचांद अनि वारी सानबगी कॉल रिकॉर्ड जस्टना प्ले तो रिकॉर्डिंग अदु प्ले तौतुना तहल्ली मयाम से यावना वीडियो रिकॉर्ड अदुदा लेशियमगी खंजेलना हेमचांद नंगी अमोटपा करप्शन फाइल्स अमदी फ्रॉड नंगना चथरिबा इलीगल बिजनेस मयाम से आइना एक्सपोज तौरगनी मसिदा नंगना कियन खंगलगा आइबु थिंगबा यारोय नंगुबा करप्टेड ओइबा मिसक नति हेमचांद नो इ उसितना मिस्टर लेशियमबा हाइजबदा याद्रबनीना अनिरक्तगी हेना हाइजरोय आइदी ngasi na aroi bani nangon da haijaba na thwai di hayeng faudi hingzako nang yak chang do hayeng gi numit sina loi ki badadi nang gi media channel adu makta da nang gi asi bagi paw happy rake recording adu tabada mayam da sok oina khibani matam do da evidence sing asi pangan ki basu hemchan gi power nani chahi kun hena namsil laga sop to ba ngam da evidence phang da na leirakpa ngasi di achum mana aran babu mai thi ba pi ga dori लोगी ममांगदा करंबा शक्ति सिजनदुना वायलबु माइथिबा पीगदौरिबनो ऋषिना पिरकलिबा एविडेंस रिपोर्ट सिंग अदुदा डिफेंस लॉयर दो हुमांग खजिक कांगना ममाई नोंथादुना लेखि जसना लनसाबा नंगना हाइरिबा सिंगसिगी विटनेस लेगद्रा वहांगदुगी पाखुम ऋषिना पीद्रिंगे मयाम मरक अदुदगी हरिसकी ममा इबेमा जसुमती हौगलई विटनेस ओइनबगीदमक आई लेरि मयाम दो नुपी मंगोंद लोइना मितारई ऋषि सुंगई मागी मरुब हरिस की ममा इबेमा जसुमती न थौरकलिबा मतौसिदा मखुत इनवेलफ अमा पाइरदुना जसुमती मयाम की ममांगदा लाक्ले वाफम करा हाइसगे हाइना रिक्वेस्ट तौरिबदो जस अदुना अयाबा पिरई जसुमती तपना वा ngang हौरई अदुबो खंजेलदुदी निक्लप तौई सौनिंगबा पेंदबा मयामदुना पुनसिनखिबगी अपन मलैता वा ngang मंगमदबनी आई मिनिस्टर हेमसाना चही कुन हेना हुंदोक्तुना थंबिरिबा महाकी नुपीनी वाफमदुदा मयामदु हेना अंगक पोकनखी हेमचान ममाई लुकथखी खंगले महाक माइथिरनी हाइबा मसाना खंगजरे जसुमतीना मखा तारई चही कुनगी ममांगदा थोकिबा थौदोक ngasi फावबदा हियांगला मर्डर केस हाइना अकीबा अमदी लोइसिनबा ngamdraba केस अमा ओइना लेरी मिनिस्टर असिना तौबा अरोनबा अमोट पथबक्सिंग
ꯃꯍꯥꯛꯀꯤ ꯀꯔꯞꯇꯦꯗ ꯑꯣꯏꯔꯕ ꯐꯥꯏꯜꯁ ꯀꯌꯥ ꯃꯤꯌꯥꯝꯗ ꯐꯣꯡꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯆꯥ ꯂꯟꯁꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤ ꯀꯣꯟꯇ꯭ꯔꯦꯛ ꯄꯦꯄꯔꯅꯤ, ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟꯗ ꯁꯥꯏꯟ ꯇꯧꯔꯕ, ꯃꯗꯨꯗꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯔꯕ ꯄꯩꯁꯥ ꯀꯌꯥ ꯐꯣꯔꯦꯟ ꯑꯦꯀꯥꯎꯟꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯒꯤꯗꯃꯛ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯄꯦꯄꯔꯅꯤ, ꯑꯃꯗꯤ ꯃꯁꯤꯅ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡꯅꯤ꯫ ꯃꯤꯍꯥꯠ ꯑꯗꯨ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯤꯁꯝꯗꯨꯗ ꯀꯤꯍꯟꯈꯤꯕꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ, ꯍꯧꯖꯤꯛ ꯇꯥꯍꯟꯈ꯭ꯔꯕ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯒꯁꯨ ꯃꯔꯤ ꯂꯩꯅꯒꯅꯤ꯫ ꯗꯤꯐꯦꯟꯁꯇꯣ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯧꯁꯤꯟꯈ꯭ꯔꯦ ꯄꯤꯈꯠꯂꯛꯂꯤꯕꯁꯤꯡꯗꯣ ꯃꯇꯥꯡꯗꯨꯗ ꯏꯕꯣꯍꯜꯁꯨ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯤꯠꯅꯦꯁ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯏꯕꯣꯍꯜꯅ, ꯌꯣꯔ ꯑꯣꯅꯔ, ꯑꯩ ꯍꯤꯌꯥꯡꯂꯝ ꯏꯟꯁꯤꯗꯦꯟ ꯑꯁꯤꯕꯨ ꯍꯦꯟꯗꯜ ꯇꯧꯔꯝꯕ ꯃꯇꯝꯗꯨꯒꯤ ꯑꯣꯐꯤꯁꯔꯅꯤ꯫ ꯑꯩꯕꯨꯁꯨ ꯀꯤꯍꯟꯗꯨꯅ ꯑꯆꯨꯝꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯀꯟꯅ ꯊꯤꯡꯖꯤꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯔꯤꯕ ꯏ ꯇꯩꯔꯕ ꯘꯔꯤ ꯑꯃꯗꯤ ꯇꯦꯞ ꯄꯨꯔꯛꯂꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯀꯟꯅ ꯊꯤꯡꯗꯨꯅ ꯑꯀꯤꯕ ꯄꯣꯛꯍꯟꯈꯤꯕ ꯃꯤꯁꯛꯁꯨ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯤꯌꯥꯏꯅꯨꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛ, ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯥꯎꯅ ꯆꯦꯟꯅꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯏꯕꯣꯍꯜ ꯂꯩꯅꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯏ, ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯃꯄꯥꯅꯤ, ꯑꯩꯒꯤ ꯏꯆꯥ ꯂꯩꯅꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥꯅꯤ꯫ ꯂꯩꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯦꯗꯤꯌꯥ ꯁ꯭ꯇꯥꯐ ꯃꯔꯛꯇ ꯂꯩꯔꯝꯕꯤ ꯂꯨꯔꯦꯝꯕꯤꯁꯨ ꯌꯥꯎꯅ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯁꯨꯈꯪ ꯈꯪꯂꯨꯗꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯉꯛꯄꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯈꯤ꯫ ꯃꯄꯤ ꯇꯥꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯞꯅ ꯌꯦꯡꯅꯗꯨꯅ, ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯤ, ꯊꯥꯖꯔꯣꯏꯁꯨ ꯉꯝꯗ꯭ꯔꯤ꯫ ꯏꯕꯣꯍꯜꯅ, ꯃꯄꯥ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯃꯨꯟꯕꯤꯈ꯭ꯔꯕ, ꯃꯔꯥꯏꯕꯛ ꯊꯤꯅ ꯃꯄꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ ꯍꯤꯡꯂꯤꯕ, ꯃꯌꯥꯝꯅ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯏꯆꯥ ꯂꯨꯔꯦꯝꯕꯤꯒꯤ ꯐꯥꯏꯕꯣꯛꯅꯤ꯫ ꯂꯨꯔꯦꯝꯕꯤ ꯂꯩꯅꯥ ꯅꯛꯅꯗꯤ ꯂꯩꯃꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯔꯨꯝ ꯑꯃꯈꯛꯇꯗ ꯃꯤꯠ ꯑꯅꯤꯗꯣ ꯃꯤꯠꯆꯥꯟꯅꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯂꯤ ꯑꯃꯅ ꯑꯃꯗ꯫ ꯖꯁꯅ, ꯏꯕꯣꯍꯜ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯆꯨꯝꯕꯅꯤ, ꯑꯩꯒꯤ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯩ ꯂꯩꯅ ꯂꯩꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒ ꯑꯔꯣꯟꯕ ꯃꯔꯤꯁꯨ ꯊꯝꯗꯨꯅ ꯂꯣꯠꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯂꯣꯠꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯑꯅꯤ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯃꯤꯠ ꯐꯥꯎꯕ ꯎꯗ꯭ꯔꯤꯉꯩ ꯐꯥꯏꯕꯣꯛ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯁꯛ ꯈꯖꯤꯛꯇ ꯐꯥꯎ ꯃꯥꯟꯅꯗꯕ ꯏꯆꯥ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯃꯗꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯗꯇ ꯈꯪꯈꯤꯕꯅꯤ ꯑꯔꯣꯟꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯁꯨ ꯄꯣꯛꯇꯨꯅ ꯍꯥꯟꯅꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯨ꯫ ꯂꯣꯠꯅ ꯄꯣꯛꯂꯝꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯒ ꯂꯣꯠꯅ ꯄꯣꯛꯈꯤꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯠꯇꯦ, ꯏꯆꯥ ꯂꯩꯅꯥ ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯤꯍꯥꯠꯄ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯏ ꯅꯠꯇꯦ꯫ ꯂꯩꯅꯥ ꯍꯦꯛ ꯀꯞꯊꯣꯔꯛꯏ, ꯂꯨꯔꯦꯝꯕꯤꯁꯨ ꯑꯗꯨꯉꯥꯏ ꯀꯞꯄꯤ꯫ ꯃꯔꯩꯁꯨ ꯌꯥꯝꯅ ꯐꯅ ꯌꯥꯝ ꯇꯧꯅꯈꯤ꯫ ꯌꯦꯠꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯔꯤꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃꯗꯤ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯣꯔ ꯑꯣꯅꯔ, ꯀꯦꯁ ꯑꯁꯤꯗꯒꯤ ꯑꯩ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯦ꯫ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯋꯤꯠꯅꯦꯁꯁꯤꯡꯅ ꯄꯤꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯁꯤ ꯌꯦꯠꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯥꯅ ꯌꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯛꯄꯅꯤ, ꯉꯝꯂꯔꯣꯏ ꯈꯪꯂꯦ꯫ ꯖꯁ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯣꯝꯂꯒ ꯀꯩꯒꯨꯝꯕ ꯈꯔ ꯏꯁꯤꯟꯈꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯄꯨꯡꯆꯥ ꯌꯧꯔꯛꯄꯗ ꯔꯤꯁꯤ ꯃꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯐꯥꯏꯅꯦꯜ ꯖꯁꯃꯦꯟ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯖꯁ ꯑꯗꯨꯅ ꯂꯥꯎꯊꯣꯔꯛꯏ, ꯄ꯭ꯔꯨꯐ, ꯐꯦꯛꯁ ꯑꯃꯗꯤ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯄꯥꯎꯗꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯀꯣꯔꯠ ꯑꯁꯤꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯤꯌꯥꯏꯅꯨ, ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯁꯅꯝꯕ, ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯟꯍꯤꯇꯥ 2023ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛꯁꯤꯡꯅꯤ꯫ ꯁꯦꯛꯁꯟ 101ꯒꯤ ꯃꯈꯥꯗ ꯂꯟꯁꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯥꯗꯣꯛꯄꯤꯕ ꯌꯥꯏ꯫ ꯁꯦꯛꯁꯟ 137 ꯑꯃꯁꯨꯡ 139ꯒꯤ ꯃꯈꯥꯗ ꯂꯩꯅꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯒꯤ ꯐꯥꯗꯣꯛ ꯐꯪꯒꯅꯤ꯫ ꯑꯟꯗꯔ ꯁꯦꯛꯁꯟ 61 ꯐꯣꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯟꯁꯄꯤꯔꯦꯁꯤ, ꯃꯁꯤꯒꯤ ꯗꯟꯗꯤꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕ ꯌꯥꯏ꯫ ꯖꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯤꯁꯇꯔ ꯍꯦꯝꯆꯥꯟ, ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫
अदुबु मदुगी महुत्ता नंगना नखुत्ता पाइरिबा शक्ति अदुबु लाना सिजन्नदुना मिहातुवा चथबा अमदि अचुम्बबु मांगहनखिनबु होटनरिबा नराल असि कोर्टना ngakpiba ngamloi maram aduna Minister Hemsan mahaki loinabi hiyainu machanupi Yaisna amadi sanamba makhoi mari maral sing asigidamak mapunsi suppagi oina kaisum sangi phadokpire amadi makhoi gi wayal na yadaba illegal oiba property sing khudingmak government assist toragani just ado achetpa phirep kaloinana amuk hairei Indian Constitution ki article 21 gi matung inna mipung khudingmak ningtamna hingbagi hak leise aduga nangnadi changjaraba punsi kayabu ilai laina manghalli aduna haujikti law na su nangi ningtamba adu amuk lausinba tabani achumba puthokpada matam thengkiba yai adubu achumba adudi manghanba ngamloi Mr. Lansaba Maite nangi thauna amadi nangi pukchel sengbana ngasidi courtroom asida achumbagi mairi amadi chukhattuna nangna mangal naina chahellari sakti amatana logi mathakta leiba ngamloi haiduna nangnu udli achumbagi mangda pumda mangmai thiri achumbana joy oire The court declares this case closed justice is served wadu haibaga gavel du dex to the theikre mayam da hogot narakle khoba khoba yawi mapi ta na kapasu yawi rishini tabagi sor honki mapi ta ki aroiba wayel aduda mamitu chejet ushillaga mapukning da son kibani Ima, Baba, chahi kungi matung nachagi wasak ngakpa ngamle achumba na mai pakling asidi tamo chaw ahen ba nakhoi punna nungai na layuko custody da puna ba sem sarakle mara lairaba sing adubo hiyainu macha leina amadi lurimbida ningamda na yengi changsilaktuna wahai amadi hairammi Ima gi bem leina Ima di ningamda ba na pik thalle Nachin na nao phauba imana khaidok na hanbikre imana ahenba pamlubanani pisak pikna isa ani bolap na hankibasu mama ainani ima lankre ima yamna lankre haizaba phauba ima di ikaire ima gi lurenbi wadu tabada ibohol khangda thachile mama hingsabi nabi sinthaganu yeningde Ijaba nungsiba saduna kauganu taningdi sasinaba na daw utkan senjaw paiba sakti leiba na puroiba sigi matung injoko chakrusalo hiyainu mapi tup tai ikai pa na suloire ibohalgi mamangda pap chelaba masakto utpangamdre wa makha taba sungam kidre ahen ba pamrubi nungai bata ngaurubi leizaba kharata mapuroiba amadi macha singa punna nungaina penthokto na hingba pam kidabi mahakti ngasi ningamdaba pendaba pina pik thallari potlum kaya apuduna hiyainu makhutta yot phasilaga maral ki matung inna chekpal marina koisin mama phamduda aroiba punsi ngai duna lelu batabani maral ki cherak phangjabani kala khaman chawbi phattawa wakhalna mang thaduna mana khanbada chumani khanna thabak tawrubi yaisna mikupsidadi mapi tare leina de yengba phau mangam khide Lutna pokiba macha Yaisnadi Hemchangi patra wakhal chenduna chaurakpani Yaisna na mapita na kappada ubada hiyainu changsilaktuna chairei Nang karigi kaplibano Nang na namittagi napitariba adubu karigino Kanagidamagtano Thamoy adu kanbi aigi isa Yaisna nabu kappahunabra kapkano Thema nati wahido chairibani Yaisna mapitup tai Ima ahi leina da yamna lankre mangonda khwaidagi asoiba thabak amasu mama sa khaknana aina tawkre aina kalak behin man khibana mabu aina chak to ho hapaka pisakre ma wafam du di hiainu khangde madu tabada khupana thazalai wafam du madi mama mangonda khak haibani kana su taroi kari haiba yesna mahak ase nama aina pokli bani ne nangina nauni ne Nang masi khangna nanaw asibo minungsi machet ama phau poktriba karigino Ima ayam da soikre khwai de kya soiba thabak ni haiba I khangi ai mangot yam lankre hiyainuna nang na bonanaw asida hek wakhal tarak padagi kari aphaba tawbi khibage mama ai sungai
इचा असिबु पोक्तबा अमगुम मतम पुंबदा इंथोक्तुना थंबिरकपनि ममा मत्तगी मचा ओइरिबा ननाव असिदा नंगबु नोंमता नुंसिबा वाई हाइख्रब्रो नंगी सक्री फत्तबा अदुना कुइनसु फाजिंदुना थंबी ममा आइना हाइबा वासु नंगना ताखिदे ममा आइगी वासु नंगना लौखिदे नंगी कलक खमनबा वाखलदुना ngasidi nang phatraba nama na pai khoi ki tung illaga siba ngairuba tabani mama gi manaktagi khazik tai thorak laga leina gi manak la iyaisna leina ichi nangonda yam lale ichin sin nangonda langsakhiba iral gi masakso aidi phongna taklam basungam laro leina khumna wo mafam suma karino khangjade adugi suma thakta ibohal na mangda thaktu na thammi asawa sapamda majawa sokpa yaroi madagum yaisna mamai de khuruk khuda kun tharagle makhutlo na duna haizarai marol thokna kaptuna ichela le leina aina gonda yamna lalle haizaduna ngakpiba matik su chararoi daba maralni leina machindagi wahai ama phau thokkide hiyainu hanna changsilaktuna aroiba oina amuksu hairammi imagi leina akhoi di nangonda asaubi iral ama langsilabani mapok khuding dasu pap chelagadabani aphaba mapok loroi da bai khoi ni lehuru ko imagi leina wapham duna aroi boy khre mara leiraba singdu makhutta khut phayo na phazalaga police sing aduna jackson na ngak tuna puthokre mathang kalak khaman chawi yaisna mikup aduda rishibu yinglammi amuktangdi mapina thumatlaba mit ani duna adubu mana yingliba rishigi mitphamdi leina da yingduna leiri madusuma mayik singno uki leithokre mamaidu chatkre yaisna hemjansu soiraba matamsida wakhal khaziglai nushina leiminaramba magi nupi jasumatibo lale haiba miting amadi yinglamlaga mahak policing aduga chatki machanupa haris na makhutta yot phazin ba duso mapa mana munna yengzaki haris je officer amagi mathau chat chana tauki matik chawa officer ni mapabu maral gi matung inna macha mahak na phabani sel na ngamdaba leite adubu wakhal mana bu chetlabadi achetpa wakhal adubu ngamgadaba karino magi imung leina himchan amadi hiyaino aron marmari leina duna yaisna lon na poi hiyainu ibohal gi nupini jasumati hemchan gi nupi ahalni hemchan gi maming asengba sana jawbani lotsin ki pumnamak achawba mihatpagi crime ama tawruba duna mittangsin naki ming lotsin ki mapuroi ba leina loina bi leiraba nupa amaga nungai thokpa ngamba nupa nupi ani sina tawrakpa crime na ngasidi maral gi matung inna makhoi ani tanatana macha nupi yaisna su yauna kaisum song yaukhre haina singna sanarak palila lotsinuna thamlak popumba wayal sang sida pumna mak phongdokna duna achumba pumba khangnakre aroibadadi achumbana mai pakle pumna mak chana khraba matung ibohal leina gi manakta tapna changsilakle lurim bisu mathau thadoklamle leina gi mangda leplere tawfum khangde leina de karino mahana uriba tariba ma hojiksu masana gyan tasatri ibohana ipagi bema leina mapi ira chene ying batami yinglakpa kari wahai haigani khangde nupido ipabu warobra ichana kuina sangna machabu labna thambi haiduna ipabu warobra labna lehellabaso nachinna naw oibadunara mapung manadi nakhoi ani magpu amuk khanna loina halimlibase ipagi lurembi nachinna naw ani bu labna lehallure ipasu yamna lalabani ngasidagi ni nachinna naw masak khangnaro leina lurembi ani yengnaraga mapi tup taba makhai kappi khangauti ani do chena konsinakre macha ani sigi matauda ibohal su kappi asukoi base phaibok oiduna so sakma narudabana machin matang masak khangnarudre akhang mama pa mama makhoina surot sinbiki adubu asigumma naknaba mari ama leibasina marup oina loinarakpada leina lurembi amana amagidamak yamna wazarakpani
नुंसीनखी असुकी मतिक कपलंबदो लेपलगा लुरेम्बी लैनागी मखुदांग पाइदुनी यिंगी थाइना संब्रु मफम मानखिबदुनी मधु उतलगा हाइरई मसिना खुदम ओइर माले इचल इनाउनी फाइबोकनी हाइबगी तो आइगिसु लैना कपनोक तोबी इबो हल्दा मुन्ना येंगलगा कौरी तपना हानबो ओइना बाबा नुंसीबे हेमनख्रे लकक तौना नुंसीना कौरकपा मिंग अदो ताबदा लैनाबो नुंसीना कोनसनबी बाबा नचारी मपा ममागी मिनुंसीसु मतिक चाना फंगलते ममादा केजबसु फंगलते अहिना कलखी लुरेम्बीगी दी ममा लेते आइदनसु बाबाना लोना तौबना नुंसीबी बकयादा अहिना कलखिबनी अदुबा तोकुंबा अहिना ख्वाइदगी कलक सखिबा ममादो ngasi aigi sui pa oirame ibu halna ipasu lale ijabu kuine mirai du nanne noroki masak oiraba mafam du da asuk nungsiba ijabu namse du na thamluba ipa lale ijada lurimina baba aina aitra leina se amna nungsina aina toina aitra nungsiba gi maram su chawna leiramme अतो बाबा चिलिनाउ दे मुकसु लेमिनबा फंगलरोय इबोहलना करिगी फंगलोइदोरिबनो इपाई चानु गाइना लेदो ngasi पुन्न लेदौनी करिगी इचागा लेमिनबा फंगलोइदोरिबनो लुरिमिना यारोये मी नचानुपिगी नयानुपा थौना फाबा लनसाबा लेइसि मुद्रो पोगे हाइरगलनी इबोहल हौजिकतुदा नोगलई इहे लैना से इकाइदुना लुरेम्बीदा फुई तानिंगदे चो इबोहल मकोक तबलब नोमी निंगोल पोकपो ओइरुबना इपादि इसा निंगोल नखोइने युनाक सागै ओनखिबदा अदुमक इतोमता लेहुबा ताबनी मतम मदो यौरकलबदी मपानी हाइदुनसु मचाबो फू चैदुना वारकपा यारिब्रा खामलुबा यारिब्रा लैनाना अदो बाबा अहिबसु युमददा अमुक्तंग पुबियो अहिना खोइगा याम लेनिंगे है अंगाव बिसिदि इचाना युमदा चटपदा कनागे याबा लौगनी कनादा हाइजगनी इचागा युमनी अदुमना हाइगन चच्ची होजिमु इपागे अपिकपा युमदुदा चस्से लुरिमिना खंगाय हाइरई सरदी सतखुम तोरई लेनासो खंगदे युमदा चचबनी मासु मयुमदा चचखिनी नंग चटनिंग्रगा लेहौरो लुरिमिना अनाबा माना वागा चावना ngangi nakhongnu thangma ngamladra na sir leina lurembi bu phurai ngawganu kana babagi mamangsida nangsu Daniel go haira sigumba mikup sini mapa manadi hanmani uzaba mapung pharaba machaningol anigi sakri si ubada mangmonta nokchere tabli sambiraga leina lurembi buraga chatkhre punna अरोइब वायलगी वारोल अदो मणिपुर की सोशल मीडिया प्लेटफॉर्म खुदिंग द सिन थुंगना संदोखिदुना मिपुम खुदिंग न खंगनखी थावा यावना तानखी पाव अदो न्यूज हेडलाइन खुदिंग दा इकी मयिक लारब खुदीदा हियांगलम मर्डर इंसिडेंट रिजॉल्व बाय लनसाबा मैते असुम ने हेडलाइंस ओइदुना पाव ची फोंग कया फोंगलखी ऋषि कनानो लनसाबा कनानो खंगनरखी मयिक हेनु सेंगलखी फत्तब मखोइना जेलदबा पुनसि चुप्पगी दंडी फंख्रे अदुबु अचौबा केस अदुना वारोइसिन पुरक्तुना क्लोज तौसिनख्रबसो हौजिक फावबा केस अदुगी वारीदी काचिन कोया थुंगना लिनरी सोनरी लोइबा नाइखिदे नुमित की मचु ओलगले चिंया मनाक नक्सिलगले अदुगुम मतमदुदनी ऋषिना अहेनबगी मोंगफमदा लई कटलिबदो लैनासु ऋषिगी नाकंदा खोरुक कुंदुना लेरी सकफमदी मांग्रे अहेनबगी मोंगफमनी हाइबगी जगा अदु तनी लेरीबा ऋषिना अहेनबा याइना नंगबु कनमा गमौद्रे नंग नुंगाइना लेयुको इमा बाबा नचाना अहेनबु कनमा गमखिद्रे नचाबो अरौगनु नचा आइना मिट पांगलकपा मतमदथि अहिगी नाउदी लामना चलमले नंगिदमक
ꯑꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯦꯟꯕ ꯅꯪ ꯋꯥꯕ ꯐꯔꯣꯀꯣ ꯏꯃꯥ ꯕꯕꯥ ꯇꯥꯃꯣꯆꯧ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯀꯣ ꯑꯍꯦꯟꯕ ꯔꯤꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯂꯩꯅꯥꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯕꯦꯝ ꯑꯍꯦꯟꯕꯁꯦ ꯋꯥꯅ ꯆꯠꯂꯝꯒꯅꯤꯀꯣ 이마기 만났다. ꯆꯠꯄ ꯐꯥꯎ ꯉꯝꯗꯕ ꯏꯅꯥꯎ ꯑꯁꯤꯅ ꯃꯌꯥꯝꯕꯩꯕꯨ ꯋꯥꯔꯧꯔꯝꯂꯣꯏꯗ꯭ꯔꯥ ꯃꯥꯅ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯀꯟꯕ ꯂꯥꯛꯈꯤꯗꯦ ꯍꯥꯏꯅ ꯃꯌꯥꯝꯕ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯁꯔ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏꯗꯤ ꯂꯥꯞꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯕꯦꯝ ꯅꯪ ꯈꯛꯇꯗꯤ 이나ꯛꯇꯒꯤ ꯆꯠꯈꯤꯅꯨ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯩꯅꯥꯁꯨ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯜꯂꯁꯦ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯂꯩꯍꯧꯔꯣꯀꯣ ꯑꯍꯦꯟꯕ ꯌꯥꯏ ꯇꯣꯏꯅ ꯂꯥꯛꯀꯦ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣꯀꯣ ꯋꯥꯍꯩꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯦ ꯌꯥꯁꯪꯂꯛꯂꯦ ꯃꯇꯝꯗꯣ ꯔꯤꯁꯤ ꯃꯄꯨ ꯃꯕꯣꯛ ꯂꯩꯅꯕ ꯌꯨꯝ ꯑꯗꯨꯗꯅꯤ ꯃꯕꯣꯛ ꯏꯕꯦꯝꯃꯅ ꯁꯟꯙ꯭ꯌꯥꯒꯤꯗꯨ ꯀꯠꯂꯤ ꯃꯄꯨꯅ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯍꯪꯆꯤꯠ ꯂꯥꯡꯉꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯔꯤꯁꯤꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯄꯥꯏꯈꯣꯝꯕ ꯍꯥꯟꯅ ꯀꯨꯝꯊꯔꯛꯏ ꯃꯊꯪ ꯍꯔꯤꯁ ꯃꯊꯪꯗ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥꯗ ꯎꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯀꯥꯁꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ ꯍꯔꯤꯁꯅ ꯍꯥꯟꯅ ꯑꯗꯨꯒ ꯀꯧꯔꯛꯏ ꯇꯞꯅ ꯄꯨꯄꯨ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯐꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥ ꯉꯥꯡꯗꯦ ꯀꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯀꯥꯁꯅꯥꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯄꯨꯄꯨꯒꯤ ꯌꯥꯏ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯔꯤꯁꯤ ꯈꯨꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯂꯩꯅꯥꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯣ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗꯨꯃꯛꯇꯗ ꯏꯐꯣꯡ ꯐꯣꯡꯅ ꯁꯝꯗꯨꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯄꯨꯁꯤꯜꯂꯛꯂꯦ